Paukjadi yumpham oiba maroiba pau khara update tawjari. Mass testing amasung vaccination khut ani chngduna khubak khuhouba chumgani. Government na tawde havanate COVID-19 pandemic ke second wave asiba laksinduna masidagi. Overcome tawna ba mathaw ta ba thabak sing akan bamong da paikhale. Tawbai abasing tawri COVID vaccination tawbana laina sidagi ngakthongna ba amatangai raba pambaini haiduna sangkhelagle. Khongjat si asum balambi da thanglakpa afaba khongthangne. Manipur da Vaccination tawpada eligible oiribano puramak amata chithadana tabaksina consent na baleptana chathagi gadabane. Masiki damak mass vaccination haibagi wafamsi phawa pothoraktuna sinaraga. Wahai singsi banner makada sangsilaklibane. Tabaksina masagi sahi taraganipan amasung sahi sigi mathakta leibam bioi punamak konsilaklibane. Adu balingak na sangsilakliba mass vaccination ki tabaksida mangam ima isan sandaba masek mangal ithok thok tana jawning ba target jawn ba thok John Pam Tok Matamda Yobangam Dabaki Pibam Amati Mayoknari Wafam Sidi Aran Banate Hecta Hachin Basunate Masi Weraga di Pibam Si Matokar Wahelatun Togalaglibano Hybasisu Mass Vaccination Kitabaksika Iroinan Ticket Hopa Chungane Madam de July Amma Dishing Anikun Matoi Pawata upon Bamising Lak Daruk Lishing Humpugataruk Sadukun Mangana COVID vaccine Kap Hokre Upon by missing Singi Marung the vaccine Sigi first dose Kap Hokibana Mioi lak mangat ising marfugan ito jani marfune aduga second dose ki hidak kap thokiba mioi singi masing dalising marfuga mari chahum ni fuga mangane yaurak liba vaccination tawraba mioi singi masing sidi hausik laina sina maram oiduna mioi dising amaga chamaga humpugan ito ki thawai bangan kraba phibam sida dipukning lumningai oidre laina se mayuk nabaki lanpham da mai pakle haiduna ne tana leithokpat yadre la kuntra yelaba manipur gi apunba missing dagi vaccination tawba yare hairiba Sahi taraganipan amasung masih ki mathakta leiba sing khaidoglaga phanglakpa mising ki tangkhai yaudre laina sina asuk jamba mioi sing asi sian khraba phauda masidi ki ngakthongna bagi amata ngairaba pambaini haireba vaccination asina konsileba mioi sing sik masing si pongning nungsiningai oire yamdre masigi tongan bambaram sing mayam lerum gani adubo baram sing dugi manungda amadi covid vaccine si kapthok saroi haiba mioi sing masing aujik su jamna re hidak lem na kap kadabani Haibadagi and Doctor Masaki Mum to Laktuna Kaplaki Araba Pawada Masana vaccination Asikitama Janing the Makono Tona talking to amusing lady. Makoibo vaccine Siki Matang the Makoi the lady but staying massing duke or Hanbagi Tangai Fadaba lady. Some chambada government Lena Sigitam began like a Paikaliba by Kataba Yadaba Tabak Singidabak. Ting Torokliba Lebaki Khubak Sida Ahopa Makol Togananabaki Damak Miamgi Makadagi Sumi pumping the Khubak Ting Topaki Matau Matang siya sila glabadi miyam su ayam patun laitok pasumde. Hidak kapthok ahun na bagidamak mangjil thana ahun rupan haitana thok na raklagadabane. Ayi ama aikoi imung ama hidak kaphaw dapada lainas na halak payarok lagadi. Mi ama khakta na tana imung gi miyoy punamak awafam na tagadawribane. Masa gi imung singdagi hantorak tu na jumthang naba amasuk laikai gi miyam da susap maraba say tengsing. Mayuk na halakadawribane. Government amasung miyam da anoba polum ama mugthonggalakadawribane. Maramasana vaccination ki eligible oiraba sahi kangluki manungda lairaba mioi singna amata chithadana hidak kapthok aunana panthadana thongna kadabane aduga vaccination ki thabakta government amasung miyam ki khubak nama na punna amatoina khuminaduna makol thokan gadoriba adumaina vaccination ki thabak sisu mass testing araba thabak sigasu tuna chatmen dhan kadabane maswaida testing tawbi kanaba amuk hanna santhokna paludrabasu yaragani khale Tamthiraba laina si laite khangdok pasida khena phab atopa ama pandemic asiba maithiba pina na bakilan phamda sinarakliba khulai singi manungda leiramgada ba mandre thabak sida su miyagi maiki digi asoba mating changi haibadi mass vaccination amasung mass testing ki thabak ani sida mamai paiduna thek triba phawba hagutabagi fiamda ningai dana kunduna leithokpa chumlaroi pandemic asigi second wave ki mari da manipur ki chingtam ki kasin kuya sinba thungna chaklebane Masidagi mamal jamlaba thawai sing kalhauna bagidamak maru henjin khidringaida mai laksidagi miyam punam matam chana songthok hogadabane punamak chakthek tuna ka theklaba utlola kanda thorakpana kanaroi miyam punam wakhal tabiro amata sithadan test tawthokpa loinara vaccination tawthokpagi thabakta khonglo palungnaba khurau amata thangallagamse masina punamaki yaifa oigane sarabagi pau amata Manipur da sports journalist na Tokyo Olympic da Saruk yagadaba Manipur Sannaroi makta yaifa mangal pikhre Malem gi atai mafam da pangthok na bagum ngasi Manipur da su World Sports Journalist Day ki thoram pangthok na lakadoriba Tokyo Olympic da Saruk yana bagidabak sem satun lehiba Manipur
Tongan tongan pemasan asing Sannaroi makta yaifa mangal pikhre. Sports po jokhanaba amasung masigi tongan berthabak thorum sing thawai hapnana bagi pandam amaga loinana. Ngasi state asigi media housing de laiba sports journalist sing sindana world sports journalist dege thorum masi pangthokibane. Ngasi gi thorum masi covid-19 ki pandemic asina maram oraga virtual oina pangthokhe. Kumza dising amaga sahapat kunga mari Paris Olympic Games sa tharingai manungta International Sports Press Association linkiba tarik July ani buning singdon lamda masigi sports journalist na Saruk jadun ngasi pangthokibu World Sports Journalist Day ki thorum adu male pumbagi sports activity singbo palengri mapung khodimakda khangana ba amasung hena mapung phanna ba sports journalist ne lawriba tawdang amasung sports journalist sing ase media group khodimakki tanna thana ba yatra ba hiram ama oiri haina phungdong nake thorum adu da lakaduriba Summer Olympic Games asida saruk yagaduriba Manipur gi Sannaroi mangada yaifa mangol bibaga loinana sports personality singbo saruk yadun dungai ba phungdong nake Makatarak atopa Hksel gi Paodmda coronavirus vaccine anisuba dose kappa karigi maru oiribano habisi matangda Khngminnasi COVID-19 gi anisuba wave asina aikhoida para kya amatambire masila laina asigi tampakhamdaba machat adobo khangan patana tana ahumsuba wave maplakpa yabage phiba madudagi aikhoina nga thoknabagi tongan ba lambi kya mukhi maramda sumamutana khanganle Adumainamak hauzik mayuk nariba kangkong saraba phibam punamak asigi marak asida fawba vaccine kapning daba natrakan adisuba dose ki vaccine kap hai pasi tawdrabasu jai haina khanba mioi kya amusu atumak yaure aduba ikhoina khanggadabadi virus asida gi ngakthunarba ikhoigi amatangara thawngde vaccine sing asini amri covid vaccine gi dose ani adugi manungda khwaidagi maru oiribade anisuba dose adune aikhoina anisuba dose asi kaptraga vaccine aduna aikhoibu virus asida gi ngakthokadaba sang aduge Masir khara kaktang panglibani haibadi mafung fana ngakthokadabadu masir khara dang ngakthoklibane India da sinariba ahanba vaccine ani haibadi Bharat Biotech ki Covaxin amasung Serum Institute of India ki Covishield ase dose ani thokna kapkadabane vaccine adugi ahanba dose ama kapkhre argasu anisuba dose adusu sungsoi shodana kapthokadabane Covishield gi oina anisuba dose adu ahanba dose ka sayul taragani thoi khanhalaga kapayai Adubo Covaxin di ahanba dose ka khroba matungda sayul maridagi taruk phawbagi manungda anisuba dose ka payai COVID vaccine singi dose amakhakdang kapana immunity kharkhaktamakpi masina dakpadi severe COVID infection COVID na yamna kanna naba develop torpa yabagi risks adumak lairi aibane hauzik thoragliba anuba variant sing asigi yenglagasu vaccination ki process aduba yamna aksina lawbaga loinana health official sing piriba chana kanglon sing adu ningthina ngakpagi marwaiba adu hengalakle COVID vaccine ki anisuba dose kappa amadi mapung phana vaccinate tawba habisina aikhoina virus asida contract tawba yabi othokpa du nemthanba ki mathakta aikhoida COVID-19 naraba phawda mile waipa natrakana layong amatu uttabasu helle masida sunatana anuba report sing da ulli madude mapung phana vaccine kapta natrakana haibadi dose am khakdang kappa mioi singa changdamnabada mapung phana vaccine kap tholaba mioi singna delta amsung delta plus variant sing das sensitive oibagi sang hanthai aikhoi isa amadi imungi mioi purama mapung phana vaccine kap tholaba oiragade Center for Disease Control and Prevention CDC ki matungina ka yummanung da punna bayai amadi adugumba phibam aduda marks uprafasu jai aire adumanama covid vaccine kap trapa mioi singdi yaundaraba aire virus asigi mayuk da mapung phana immunity puthokpa maramna COVID vaccine ki anisuba dose asina maru oiba hele masigi sumathakta COVID vaccine dose aniba kapthokpa aibasina aikhoida heart immunity lehenbada sumateng pangba kami maduna khonayasida virus asi sandhokpa laksin bangam gadoribane naha amasung ahal animak tamthiraba coronavirus asida chap manana susceptible oiraba asina maram oiraga vaccine kapagi eligible criteria ki manung chanba mioi khodimakna vaccine kapthokpa bisi yamna maru oi aikhoi isana aikhoi dinha oiri natragana atopa anaba amata leite haiduna vaccine kapta pasujai haina wakhalda phawragaso khunai asida leiriba laina asina sokan bangam gadaba khwaidagi hena khudong thiringai oiriba mioi singbo aikhoina ngak thokpa haibasidi yamna maru oire amadi madu mass vaccination tawrabadata phangbang gamgadoribani abasi kawroidabane article asi reliable source ta jumpham oiraga phongbani atubo masina medical professional singi pauta ki mhot chinana bahona badi natte Aroivada content sing asigi marwaiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yang biri bupuna mapathaga chari channel asina domta kanarabadi subscribe tawbi dribasina subscribe tawbi rumoloina like and share tawbu sukabi kunu pnamakpo amukhana thaga chari